ngasi channel asigi khwaidagi anauba masak oigadaba video amakak puduna laksari. Saddest facts of the world. Tamthiba Achumba. Aikhoina chawkhatle haina khanjariba tongan lamsingse makhoigi khwaidagi awaba khwaidagi khudongchadaba amamam leitaba natte. Yengse karam lamna kari tawribage habadu. Ahanbada mayamna chawkhatpa lamsing khut thekpada ahanba amasung ani subagi mafam kalliba USA United States of America hairiba lamase miyoibagi thawai lawba yariba nongmai khwaidagi leiba lamni. Ani subada Afghanistan lamsi hektabada mayam kari khanbibage masimadi haidrasu yarani khanjai. Lamse most dangerous khwaidagi tamthiba lam amo oiri. Ahum subada Japan khwaidagi senton balam oiri. Mari subada Australia khwaidagi cancer rate wang balam oiri. Manga subada Indonesia most natural disaster haibadi prakriti na thokan ba khudong chadaba khwaidagi thokpa lam oiri. Tark subada aikhogi country India aikhogi leibak India gina khwaidagi landaba lam oiri. South Korea lowest fertility sabok khwaidagi nemba lam oiri. Mathangda khwaidagi sanja thumja tawba lam kari oiramgadaw mange Manipur ga hakadaw manbra. Masidi country gi wani Philippines amadi Somalia. Next Bangladesh khwaidagi pollution thokpa lam oiri. Mexico thabak ka hena suba lam oiri. Czech Republic alcohol haibadi yu khwaidagi thakpa lam oiri. North Korea di haidrasu yarni khanjai. Screen sida ubiriba misaksa sida munna yengbiro. Canada khwaidagi fatta hodi putokpa lam oiri. Germany still criticized for WW2. Russia ka hena ingba lam oiri. Niger ka hena larikki mangal phangdaba lam oiri. Chad saba thakba ka hena phangdaba lam oiri. Pakistan economic crisis khwaidagi thokpa lam oiri. Nauru anoiba ka hena leiba lam oiri. Iran atopa leibak yengnabada selgi value khwaidagi nemba lam oiri. Video sina dombu khajiktang orgasu lausing pi na khanbiragadi like comment share amadi subscribe kawbiganu. Mathangi video da soidana makithengna se.